Iduning Togi post ki Lwkhidre Kuki in Sadar Hills na hariba si makoigi demand fangdriba fawba lambi fawraga maitei chathanba yaroi harini. Date 8 March the government amadi maitei na national highway free oina chatnanaba plan tauri. Misi mina asuk yamna thoklaba matungda ikoigi demand pidana sumaina lawsinba yaroi hari. Madugi damak area khara haibadi Bungpi block, Falinman block, Cycle block, Southwest block, Tuilang block ki mafam sing da lambi chatpa yadanaba. Yum khuding inupi amamam thorakadabani participate tawriba singna black color gi dress set kadabani mayam pulap gangi faida yupung taret mamangda pungadabani chak ngana charaga lan gi fibamda lakadabani numit asida market institution hangbi yaroi labuk tu thabak chatpa yaroi hayeng gi tawgadaba plan village chief na mangjaw na takpi gadabani haidi nupi sing asina lambi thatlaga makhoi gi tungda bom nongmai paiba kuki militant amadi village volunteer na laigadabani Governor na khulai pikhalangnaba matam thaba hek loikibaga akanba operation Changba Hwkhre Irang manungda lakhiba amadi lona yadaba mawongda pairiba khusu khulai sing pikhalangnaba Governor Ajay Kumar Balana thakiba matam ngarang nungtil pung 3 da hek loikraba matung security force na akanba mawongda operation Changba Hwkhre ching amasung tamgi mafam kayadagi nongmai yaungna khusu khulai kya songgatpa ngamkhre hari Manipur police dagi fangba pawgi matung inahai state amadi central force ke apanma team na Imphal West Imphal East Churchanpur Kangpokpi Thobal Kukching Bishnupur Jirbam amadi Tamenglong district ki tongan mafam singda Operation Chathabada nongmai kunthraga taruk yaungna tongan ba pokhaiba yaba machak mathum kaya recover tawba ngamkhre loinana lona yadaba sajinduna leiramba bunker taragani thoi thugaikre hairi amaramda Manipur police ki DGP oina thaupuriba Rajiv Singh na khuyek piduna thadorokpa cherol amagi matung inna Imphal West District Police CDO gi officer in charge Inspector Gunachandra Chanamna oiragani hanagi officer in charge oina thaupuramba Inspector Khundrakpam Pathau Maitei na Kakching Police Station gi CR da leiragani haina Governor na thokpa cherol aduna khangalakli Naha singda laibak nungsibagi ihul lehenba tangai fade sana jawba Justice Committee on Anglo-Manipur War 1891 Martyrs and Freedom Fighter Manipur gi ngasi tarelak suba mapok kumon thoram Jain Manipur Dance Academy gi Auditorium da pangthokre thoram aduda Rajya Sabha gi MP Ningthau Sana Jawbalai Shemba renowned historian Professor Norem Joy Kumar Jain Manipur Dance Academy Imphal gi Director Purkhambam Bilas amadi Justice Committee gi President Joy Chandra Konthau jamna mathang sina Chief Guest Special Guest of Honor amasung President oina saruk yaki thoram aduda Chief Guest oina saruk yakiba Rajya Sabha gi MP Ningthau Laisema Sana Jawbana haikibada Lamdam asida lairiba inkhalangliba nahasingda mama laibak nungsibagi ihul lehenba tangai fade matam amada Lwkhidre lamdam asigi ahal laman athobising lamdam asibu kannaba lawkhiba tholangsing inkhalangliba nahasingda nationalism gi wakhal lehenba tangai fade ma ki MP gi tam loigadaba chahi amarom lairiba matam sida miyamna kari tawsige haiba lairiba sing tawjaramge haiba wafamsu MP na phongdoki Thoram aduda Functional President Justice Committee ki President Joy Chandra Konthau jamna phongdokhibada Imalaibang Manipur kannaba hotnabada thawaina pontha pikhiba kaisum sangda punsi lenkhiba amadi miramda punsi longkhiba kaya buningsingduna amadi athobasingi imung manunga punduna Assembly Balup asigi Tarek Suba Foundation Day na lakpada laibang miyamda yaifa paujit pijari Imalaibang Manipur da ngasi tholiba wathok asi loisinduna ingtappa manaba khunai ama purakpa oirasanu Mangna makata na hai Manipur asi central government na chalaiba state ama oire Miyang imyut oiriba singna government chalaiba ngamdrabani na MLA laibagi wahantok laitre miyamna bot thadaraga Karaba matungda makhoibu imalaiba ki thabak tawnaba thakibani madugi wangmada masagi wakhalona yumfam oiraga Power munaringai da Manipur kangkhong chairi maram aduna MLA sing masana khangna resign tawba matam yore Union Home Minister Amit Shah na chair lauduna phangkiba mifamda Manipur tholiba wathok asina maram oiraga chathok chasin yadriba asi yenglaga Manipur gi national highway sing amadi state highway sing hayeng tang 9 dagi chathok chasin yaragani haiba wafam aduda athingba piriba sing matam chana chairak pihaudrabadi yade haiba ama khangandrabadi India lengak pu malengi miyamna noknaragani maram aduna matam charingaida terrorist sing maru phangna muthat asi haikhe